ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯔꯣꯏ ꯕꯣꯔꯥ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯣꯅꯤꯀꯥ ꯃꯥꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯥ! ꯍꯣ ꯏꯃꯥ! ꯇꯥꯕ꯭ꯔꯣ? ꯄꯤꯁꯛꯅ: ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯂꯥꯎꯔꯤꯁꯤꯕꯣ? ꯁꯅꯥꯅꯨꯅ: ꯏꯃꯥ, ꯏꯅꯦ ꯁꯈꯤ ꯍꯣꯏꯗ ꯆꯠꯂꯒ ꯍꯌꯦꯡꯒꯤ ꯊꯔꯣꯏꯗꯣ ꯑꯝꯇ ꯂꯧꯁꯤꯜꯂꯨꯆꯣ, ꯅꯠꯇ꯭ꯔꯗꯤꯅꯦ ꯏꯅꯦ ꯑꯁꯪꯕꯤꯅ ꯑꯃꯨꯛ ꯂꯣꯏꯅ ꯂꯧꯈ꯭ꯔꯅꯤ, ꯃꯥꯒꯤ ꯊꯔꯣꯏ ꯊꯣꯡꯅꯅꯕ ꯍꯥꯏꯗꯨꯅ꯫ ꯍꯣꯏ, ꯏꯃꯥ ꯂꯧꯔꯨꯔꯒꯦ꯫ ꯁꯦꯜꯕꯨ ꯀꯥꯏꯗ ꯊꯅꯝꯒꯦ ꯅꯪꯕꯣ? ꯏꯃꯥ, ꯑꯩꯒꯤ ꯈꯣꯡꯂꯣꯝ ꯊꯪꯕ ꯃꯣꯝꯄꯥꯛ ꯃꯈꯥꯗꯣ ꯑꯗꯨꯗ ꯊꯅꯝꯕꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯕꯣꯔꯥ ꯍꯧꯕꯒꯤ ꯃꯆꯜꯁꯤꯡꯁꯨ ꯈꯔ ꯂꯩꯔꯛꯑꯣ ꯏꯃꯥ꯫ ꯈꯪꯗ꯭ꯔꯦꯗ ꯂꯩꯁꯥꯕꯤ ꯅꯪꯅ ꯄꯣꯠꯐꯝ ꯐꯝꯕꯁꯦ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ, ꯑꯗꯨꯕꯨ ꯇꯧꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥꯁꯦ ꯆꯔꯥ ꯑꯃꯨꯛ ꯍꯦꯟꯗꯣꯏꯅꯤ ꯇꯧꯔꯤꯁꯦ꯫ ꯏꯃꯥ, ꯑꯋꯥꯕ ꯋꯥꯈꯜꯗꯣ ꯈꯟꯖꯤꯟꯗꯅ ꯂꯩꯔꯅꯨ, ꯂꯧꯔꯨꯔꯣꯆꯣ, ꯏꯅꯦ ꯑꯁꯪꯕꯤꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦꯕ꯫ ꯍꯣꯏꯗꯍꯦ ꯃꯁꯤꯗꯤꯕ, ꯆꯠꯂꯒꯦ꯫ ꯄꯤꯁꯛꯁꯨ ꯋꯥꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈ꯭ꯔꯦ꯫ ꯄꯤꯁꯛꯅ ꯊꯣꯛꯈꯤꯕꯒ ꯊꯣꯏꯅꯨ ꯑꯗꯨ ꯄ꯭ꯔꯞ ꯁꯅꯥꯅꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ: ꯏꯇꯥ, ꯇꯥ ꯊꯣꯏꯕ ꯂꯥꯛꯑꯣꯏ, ꯅꯪꯒ ꯎꯅꯅꯤꯡꯉꯦꯅ ꯍꯥꯏ, ꯀꯃꯥꯏ ꯇꯧꯁꯤꯒꯦ? ꯑꯁ, ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯀꯗꯧꯔꯦ ꯇꯧꯔꯤꯁꯦ, ꯇꯟꯖꯥꯗꯤ ꯆꯥꯗꯦꯍꯦ ꯃꯗꯨ ꯅꯨꯄꯥꯗꯨꯁꯨ꯫ ꯈꯪꯗꯤꯌꯦ, ꯂꯪꯐꯩ ꯆꯠꯇꯣꯔꯕ ꯈꯪꯗꯦ, ꯑꯝꯇꯪ ꯎꯅꯕ ꯄꯥꯝꯕ ꯃꯥꯜꯂꯤ, ꯉꯥꯏꯍꯥꯛ ꯊꯣꯛꯎꯔꯁꯤꯔꯣ? ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ꯫ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯈꯣꯟꯊꯣꯡꯗ꯫ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯋꯥꯏꯔꯞꯅ ꯊꯣꯏꯕ ꯐꯝꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯧꯕꯒꯤ ꯉꯪꯒ꯭ꯔꯥꯅꯔꯕ ꯃꯆꯨꯗꯨ ꯌꯦꯡꯗꯨꯅ ꯏꯪꯅ ꯁꯤꯠꯂꯤꯕ ꯅꯥꯃꯤꯕꯗꯨ ꯃꯁꯥ ꯊꯛꯇ ꯐꯥꯎꯍꯟꯗꯨꯅ ꯑꯋꯥꯕ ꯈꯔꯗꯤ ꯄꯣꯊꯥꯖꯔꯤ꯫ ꯁꯅꯥꯅꯨꯁꯨ ꯌꯧꯔꯛꯇꯨꯅ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯁꯥꯗꯨꯁꯨ ꯆꯦꯜꯂꯛꯄꯒꯤ ꯍꯨꯃꯥꯡ ꯃꯔꯤꯛꯇꯤ ꯃꯁꯥ ꯑꯗꯨꯗ ꯇꯥꯔꯕꯅꯤ꯫ ꯊꯣꯏꯕꯅ: ꯅꯪꯕꯨ ꯄꯣꯠꯐꯝꯒꯤ ꯊꯕꯛꯀ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯕꯕꯨꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯗ ꯀꯣꯜꯂꯤꯛ ꯈꯔ ꯐꯦꯡꯉꯝꯕ꯫ ꯇꯥ ꯊꯣꯏꯕ, ꯅꯪ ꯂꯥꯡꯐꯩꯗ ꯆꯠꯂꯅꯤ ꯍꯥꯏ, ꯆꯨꯝꯕ꯭ꯔꯣ? ꯍꯌꯦꯡ ꯆꯠꯂꯗꯧꯅꯤ꯫ ꯁꯅꯥꯅꯨ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯅꯨꯁꯦ, ꯑꯩ ꯍꯜꯂꯛꯇꯣꯏꯁꯤꯗꯤ, ꯃꯇꯝ ꯈꯔ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯇꯥꯜꯂꯛꯑꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯒ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ꯫ ꯍꯣꯏ ꯇꯥ ꯊꯣꯏꯕ, ꯑꯩ ꯉꯥꯏꯔꯝꯒꯦ꯫ ꯐꯔꯦ, ꯃꯃꯛ ꯇꯧꯔꯦ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ, ꯅꯪꯁꯨ ꯐꯖꯅ ꯆꯪꯉꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯅꯨ ꯀꯣꯟꯊꯣꯡꯗꯒꯤ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯃꯃꯥ ꯄꯤꯁꯛꯅ ꯎꯔꯗꯨꯅ: ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯔꯒꯦ ꯃꯝꯁꯤꯜꯂꯛꯑꯀꯥꯟꯁꯤꯗ? ꯏꯃꯥꯗꯤ ꯂꯩꯁꯥꯕꯤꯅ ꯊꯦꯡꯅ ꯃꯝꯅ ꯆꯠꯄꯁꯦ ꯄꯥꯝꯗꯦ, ꯄꯣꯠꯐꯝ ꯐꯝꯗꯨꯅ ꯕꯣꯔꯥꯒ ꯌꯣꯜꯂꯤ, ꯈꯤꯇꯗꯅꯦ ꯃꯤꯅ ꯉꯥꯡꯅꯐꯝ ꯑꯣꯏꯒꯅꯤ꯫ ꯏꯃꯥ, ꯊꯣꯏꯅꯨ ꯂꯥꯛꯑꯝꯃꯤ, ꯃꯥ ꯊꯤꯟꯗꯣꯛꯄꯤꯔꯨꯕꯅꯤ꯫ ꯑꯗꯣ ꯏꯃꯥ ꯊꯔꯣꯏꯕꯨ ꯂꯧꯔꯛꯑꯕꯣ? ꯁꯦ, ꯍꯌꯦꯡꯒꯤ ꯀꯣꯟꯅꯅꯕ ꯂꯧꯔꯛꯑꯕꯅꯤ, ꯂꯥꯛꯑꯣ, ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯑꯦ, ꯅꯪꯒꯤ ꯊꯔꯣꯏꯁꯦ ꯏꯁꯤꯡꯁꯤꯗ ꯉꯥꯏꯍꯥꯛ ꯇꯤꯡꯉꯨ, ꯑꯗꯨꯒꯅꯦ ꯆꯥꯛ ꯇꯣꯛꯑꯒ ꯏꯕꯥꯅꯤ ꯍꯦꯛ ꯀꯛꯃꯤꯟꯅꯔꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯐꯨꯡꯒꯥ ꯃꯅꯥꯛꯇꯨꯗ ꯐꯝꯗꯨꯅ ꯃꯩ ꯇꯤꯛꯅ ꯊꯔꯣꯏ ꯑꯗꯨ ꯇꯞꯅ ꯀꯛꯃꯤꯟꯅꯔꯤ꯫ ꯕꯦꯝꯃꯥ, ꯁꯦꯡꯅ ꯌꯦꯡꯉꯒ ꯀꯛꯎꯀꯣ, ꯈꯤꯇꯗꯅ ꯃꯤꯅ ꯍꯪꯒꯣꯏꯈꯤꯅꯤ, ꯂꯨꯅ ꯅꯥꯟꯅ ꯇꯧꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯆꯥꯅ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯒ ꯄꯣꯠꯐꯝ ꯐꯝꯗꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯕꯁꯦ ꯏꯃꯥꯗꯤ ꯌꯥꯝꯅ ꯄꯥꯝꯗꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯤꯅ ꯐꯥꯎꯕ ꯃꯉꯥꯎ ꯊꯤꯕ ꯄꯥꯈꯪ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯆꯥꯔꯔꯕꯁꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯅꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯦ ꯊꯥꯗꯣꯛꯇꯨꯅ ꯁꯦꯜ ꯇꯥꯜꯍꯜꯂꯤꯅ ꯍꯦꯛꯇ ꯍꯥꯏꯈꯤꯗꯣꯏꯅꯤ꯫ ꯏꯃꯥ, ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ, ꯅꯆꯥ ꯑꯩꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯛ ꯇꯧꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯩ ꯍꯥꯏꯗꯨꯅ ꯇꯣꯛꯂꯕꯗꯤ ꯏꯃꯥ ꯏꯆꯥꯗꯤ ꯄꯨꯛ ꯀꯅꯥꯅ ꯊꯥꯛꯄꯤꯒꯅꯤ? ꯉꯥꯡꯅꯔꯤꯕ ꯃꯈꯣꯏꯅ ꯑꯃꯠꯇꯁꯨ ꯊꯥꯛꯄꯤꯔꯛꯑꯣꯏ꯫ ꯄꯥꯕ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯐꯥꯎꯕ ꯍꯦꯜꯍꯜꯂꯛꯇꯦ꯫ ꯉꯁꯤ ꯄꯥꯕ ꯂꯩꯇ꯭ꯔꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤ ꯉꯥꯛꯇ ꯈꯨꯜꯂꯤꯉꯦ ꯍꯥꯏꯗꯨꯅ ꯃꯔꯥꯏ ꯆꯥꯏꯊꯕꯗꯣ ꯅꯆꯥꯅ ꯄꯥꯝꯖꯗꯦ ꯏꯃꯥ꯫ ꯐꯔꯦꯁꯦ, ꯏꯃꯥꯁꯨ ꯍꯌꯦꯡꯗꯒꯤ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯄꯣꯠꯐꯝ ꯐꯝꯕꯗꯣ ꯏꯃꯥꯁꯨ ꯌꯥꯎꯔꯒꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯃꯨꯛꯇꯗꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯇꯣꯛ ꯄꯥꯊꯣꯛꯇ꯭ꯔꯕꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯝꯇꯗꯤ ꯂꯩꯁꯦꯕ꯫ ꯐꯔꯦ, ꯅꯪꯁꯨꯅꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗꯤ ꯌꯥꯔꯛꯑꯕꯅꯤ, ꯏꯆꯥꯒꯤ ꯈꯪꯅꯕꯒ ꯂꯩꯇꯕ꯭ꯔꯣ? ꯁꯅꯥꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ: ꯏꯃꯥ, ꯑꯃ ꯂꯩ, ꯂꯥꯡꯐꯩ ꯆꯠꯈꯤ, ꯍꯜꯂꯛꯑꯒ ꯏꯕꯥꯅꯤꯁꯨ ꯂꯨꯍꯣꯡꯉꯁꯦꯅ ꯍꯥꯏꯅꯔꯝꯃꯤꯅꯤ꯫
ꯑꯩꯈꯣꯏ ꯈꯨꯜꯗꯒꯤꯔꯣ? ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯅꯠꯇꯦ, ꯑꯋꯥꯡ ꯈꯨꯟꯗꯣꯟꯗꯒꯤꯅꯤ. ꯃꯃꯤꯡꯕꯨꯗꯤ ꯊꯣꯏꯕ ꯀꯧꯏ ꯏꯃꯥ. ꯐꯔꯦ ꯐꯔꯦ. 이ꯆꯥꯒꯤꯁꯨ ꯇꯪꯇꯥꯕꯤ ꯑꯃ ꯂꯩꯔꯕꯅꯤꯅ. 이마, ꯊꯔꯣꯏ ꯃꯅꯤꯡꯁꯦ ꯀꯛꯄꯁꯨ ꯂꯣꯏꯔꯦ. ꯄꯣꯊꯥꯅꯕ ꯇꯧꯔꯨꯔꯁꯤ. ꯈ꯭ꯋꯥꯡꯒꯁꯦ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ. ꯍꯣꯏ ꯍꯣꯏ. ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯁꯦꯡꯅ ꯍꯥꯝꯗꯣꯛꯎ. ꯑꯗꯨꯒꯅꯦ, ꯅꯪ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯄꯣꯊꯥꯔꯝꯃꯨ. 이마ꯅꯦ, ꯁꯤꯒꯤ ꯑꯃꯣꯠꯄꯁꯦ ꯍꯩꯗꯣꯛꯑꯝꯈꯤꯒꯦ. ꯑꯗꯨꯒ ꯆꯪꯉꯛꯑꯒꯦ. ꯁꯅꯥꯅꯨꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ. ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯍꯧꯈ꯭ꯔꯦ. ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯁꯅꯥꯅꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯑꯌꯨꯛꯁꯤꯃꯒꯤ ꯈꯣꯔꯧꯍꯟꯕ ꯏꯄꯥꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯂꯝꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯄꯣꯔꯣꯟ ꯆꯦꯠꯅ ꯂꯣꯜꯂꯝꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯣꯠꯐꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ. ꯌꯧꯔꯕꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯥꯡꯊꯗꯨꯅ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ. ꯀꯣꯛꯉꯥꯡ ꯆꯦꯜꯂꯛꯇꯨꯅ, "ꯏꯆꯦ! ꯍꯣꯏ ꯏꯆꯦ! ꯏꯆꯦ ꯁꯅꯥꯅꯨ! ꯉꯁꯤꯗꯤ ꯊꯔꯣꯏ ꯕꯣꯔꯥ ꯊꯦꯡꯉꯤꯅ?" "ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯀꯣꯛꯉꯥꯡ, ꯅꯪꯕꯨ ꯊꯔꯣꯏ ꯕꯣꯔꯥꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕꯗ ꯆꯥꯒꯦ ꯍꯥꯏꯔꯣ?" "ꯍꯣꯏ ꯏꯆꯦ." "ꯑꯗꯨꯗꯤ ꯊꯔꯣꯏꯁꯦ ꯐꯨꯠꯄ ꯂꯣꯏꯔꯕꯅꯤ. ꯏꯆꯦ ꯊꯥꯗꯕꯤꯔꯛꯑꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ." "ꯍꯣꯏ ꯏꯆꯦ, ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ, ꯏꯃꯥꯅ ꯆꯥꯛ ꯊꯤꯍꯧꯔꯦꯕ." "ꯍꯣꯏ ꯍꯣꯏ, ꯐꯝꯃꯣ ꯐꯝꯃꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯅꯨ ꯃꯈꯨꯠꯇꯨ ꯊꯨꯖꯤꯟꯗꯨꯅ ꯕꯣꯔꯥ ꯍꯧꯕ ꯍꯧꯔꯦ. ꯂꯣꯏꯔꯕꯗ ꯁꯅꯥꯅꯨ ꯀꯣꯛꯉꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯀꯣꯛꯉꯥꯡ, ꯅꯪꯕꯨ ꯕꯣꯔꯥ ꯀꯌꯥꯒꯤ ꯂꯧꯒꯦ ꯍꯥꯏꯅꯣ?" "ꯏꯆꯦ, ꯂꯨꯄꯥ 10 ꯈꯤꯇꯪꯒꯤꯅꯤ. ꯏꯃꯥꯅ 10 ꯄꯤꯔꯛꯄ. ꯑꯗꯣ 10 ꯑꯃꯗꯤ ꯍꯣꯔꯦꯟ ꯊꯤꯔꯤ ꯀꯥꯞꯄꯤ ꯁꯥꯟꯅꯅꯕ ꯊꯝꯃꯒꯦ." "ꯐꯔꯦ ꯐꯔꯦ. ꯁꯦ ꯏꯆꯦꯅꯁꯨꯅꯦ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯈꯔ ꯌꯥꯝꯅ ꯇꯧꯕꯤꯔꯕꯅꯤ." ꯀꯣꯛꯉꯥꯡ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯏꯆꯦ, ꯃꯌꯥꯝ ꯁꯤꯠꯆꯔꯣꯀꯣ." ꯆꯠꯂꯣ ꯆꯠꯂꯣ." ꯀꯣꯛꯉꯥꯡꯗꯨ ꯆꯦꯟꯈ꯭ꯔꯦ꯫ ꯄꯤꯁꯛꯅ, "ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯧꯔꯤꯁꯤ. ꯏꯃꯥ, ꯀꯣꯛꯉꯥꯡꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯐꯝ ꯐꯝꯕꯗꯒꯤ ꯑꯗꯨꯝꯅꯦ ꯂꯩꯗꯣꯏꯁꯦ. ꯅꯨꯡꯁꯨ ꯅꯨꯡꯁꯤ. ꯁꯤꯃꯇꯪ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯇꯧꯔꯝꯃꯤ. ꯑꯗꯨꯅꯁꯨ ꯑꯩꯅ ꯃꯥꯅ ꯆꯥꯅꯅꯕ ꯕꯣꯔꯥꯁꯦ ꯈꯔ ꯈꯔ ꯌꯥꯝ ꯌꯥꯝꯅ ꯑꯗꯨꯝ ꯍꯥꯞꯄꯤꯕꯅꯤ." ꯁꯈꯤꯅ, "ꯍꯩꯃꯥ, ꯅꯃꯥ ꯅꯆꯥꯗꯤ ꯉꯜꯂꯦꯗ ꯉꯁꯤꯗꯤ." "ꯑꯧ, ꯏꯆꯦ, ꯂꯥꯏꯔꯕꯅꯤꯅ ꯈꯔꯁꯨ ꯍꯦꯟꯅ ꯁꯨꯖꯤꯟ ꯅꯣꯝꯖꯤꯟꯗꯕ ꯌꯥꯗꯦ. ꯅꯠꯇ꯭ꯔꯗꯤ ꯏꯃꯥ ꯏꯆꯥꯁꯦ ꯀꯪꯁꯤ ꯁꯤꯒꯗꯧꯕ ꯃꯥꯜꯂꯤ." "ꯍꯩꯃꯥ, ꯄꯤꯁꯛ, ꯅꯪꯅ ꯍꯥꯏꯗꯣꯛꯄꯁꯤꯃ ꯐꯥꯒꯤ ꯑꯣꯏꯔꯁꯨ ꯇꯧꯍꯩꯗꯦꯅꯦꯍꯦ." ꯄꯤꯁꯛꯁꯨ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗ ꯃꯍꯩ ꯃꯤ ꯁꯨꯝ ꯇꯤꯟꯈꯠꯅꯔꯛꯏ꯫ ꯁꯅꯥꯅꯨꯒꯤ ꯊꯔꯣꯏ ꯕꯣꯔꯥ ꯌꯣꯟꯐꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤ ꯆꯪꯗꯨꯅ ꯁꯤꯠꯂꯝꯃꯤ꯫ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄ ꯑꯌꯥꯝꯕ ꯁꯅꯥꯅꯨꯒꯤ ꯊꯔꯣꯏ ꯕꯣꯔꯥ ꯌꯣꯟꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯋꯥꯕ ꯄꯣꯊꯥꯖꯩ꯫ ꯃꯔꯛꯁꯤꯗ ꯊꯣꯏꯕꯒꯤ ꯃꯃꯥ ꯕꯤꯂꯥꯁꯤꯅꯤꯁꯨ ꯌꯥꯎꯔꯤ꯫ "ꯍꯥꯏ, ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯝ ꯃꯣꯛꯈ꯭ꯔꯦ. ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯍꯥꯛꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯁꯦ. ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯏꯆꯦꯗꯤꯅꯦ ꯑꯣꯏꯗꯕꯁꯦ ꯀꯌా ꯍꯥꯏꯅꯤꯡꯗꯦ. ꯑꯩꯒꯤ ꯏꯃꯧꯗꯤꯅꯦ ꯄꯣꯠꯐꯝ ꯐꯝꯕꯤꯗꯤ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯖꯗꯦ." ꯕꯤꯂꯥꯁꯤꯅꯤ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥ ꯃꯌꯥꯝꯗꯨ ꯀꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯄꯤꯁꯛ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯊꯣꯛꯏ꯫ "ꯏꯆꯦ, ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯂꯩꯁꯥꯕꯤꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯄꯥꯝꯖꯗꯦ. ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ. ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯉꯝ ꯑꯉꯝꯕ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ." "ꯍꯣꯏ ꯍꯣꯏ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ. ꯑꯗꯣ ꯏꯆꯦꯒꯤꯁꯦ ꯀꯌా ꯇꯥꯔꯦ?" "ꯏꯆꯦ, ꯌꯥꯝꯗꯦꯗ, 50 ꯈꯛꯇꯅꯤ." ꯕꯤꯂꯥꯁꯤꯅꯤ ꯁꯦꯜꯗꯨ ꯄꯤꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯣꯠꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯀꯔꯤꯁꯨ ꯍꯥꯏꯕꯤꯗ꯭ꯔꯕꯅꯤ. ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯂꯤ. ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯁꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯦꯗꯤ ꯈꯪꯗꯦ." ꯇꯣꯝꯕꯤꯅ, "ꯍꯣꯏꯅꯦ ꯏꯆꯦ, ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯔꯤꯅꯤ. ꯏꯆꯥ ꯁꯅꯥꯅꯨꯁꯦ ꯏꯀꯥꯏꯔꯝꯃꯅꯤ." "ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯗꯣꯝꯆꯥ, ꯄꯨꯟꯁꯤ ꯃꯍꯤꯡ ꯈꯦꯠꯅꯕꯒꯤꯅꯤ." ꯈꯨꯟꯖꯤꯟꯒꯤ ꯂꯝꯄꯥꯛꯇꯅꯤ ꯀꯦꯁꯣꯅ, "ꯏꯇꯥꯎ ꯃꯌꯥꯝ, ꯈꯨꯟꯊꯛꯀꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯊꯔꯣꯏ ꯕꯣꯔꯥ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩ ꯍꯥꯏ. ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯍꯥꯏ. ꯆꯠꯂꯨꯁꯤꯗꯅ." "ꯑꯁ, ꯌꯥꯔꯦ ꯅꯣꯏꯁꯤꯃ. ꯅꯃꯤꯠ ꯌꯥꯝꯅ ꯌꯥꯝꯃꯦ. ꯅꯣꯏꯒꯤ ꯑꯃꯃꯝ ꯂꯩꯔꯗꯨꯗꯤ. ꯊꯔꯣꯏ ꯕꯣꯔꯥ ꯌꯣꯟꯕꯤꯗꯨꯅ ꯐꯖꯗꯅ ꯀꯌꯥꯝ ꯐꯖꯔꯝꯗꯣꯏꯅꯣ. ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ ꯀꯩꯅꯣ." "ꯌꯥꯏꯅꯦ, ꯀꯦꯁꯣꯅ ꯍꯥꯏꯔꯤꯁꯦ. ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ." ꯑꯁꯣꯝꯗꯅꯤ ꯁꯅꯥꯅꯨ ꯉꯁꯥꯏ ꯃꯈꯩ ꯊꯕꯛ ꯆꯤꯜꯂꯝꯕ ꯑꯗꯨ ꯈꯤꯇꯪ ꯀꯣꯝꯊꯔꯛꯏ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯆꯩ꯫ "ꯋꯥꯏꯅꯦ ꯁꯤꯗꯤ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ. ꯅꯍꯥꯟꯈꯩ ꯏꯆꯥ ꯃꯊꯟꯇ ꯇꯧꯕꯁꯤ ꯋꯥꯔꯝꯃꯅꯤꯗ." "ꯋꯥꯗꯦꯗ ꯏꯃꯥ, ꯑꯩ ꯀꯩꯝꯇ ꯋꯥꯗꯦ. ꯍꯣꯠꯅꯔꯒ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯗꯣꯏꯅꯤ." ꯊꯣꯏꯕ ꯂꯥꯡꯐꯩ ꯆꯠꯈꯤꯕ ꯉꯁꯤꯒ ꯊꯥ ꯑꯃꯗꯤ ꯁꯨꯖꯤꯜꯂꯛꯑꯕꯅꯤ꯫ "ꯃꯈꯣꯏ ꯃꯄꯥ, ꯏꯆꯥꯗꯣ ꯎꯗꯕ ꯀꯨꯏꯔꯦꯕꯣ." "ꯍꯥꯏ,
ꯁꯦꯜ ꯇꯥꯟꯕ ꯆꯠꯄꯅꯤꯅꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯂꯝ ꯂꯥꯟꯅ ꯂꯪꯐꯩ ꯆꯠꯈꯤꯕ ꯃꯤꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯐꯠꯇꯦꯀꯣ ꯍꯣꯏꯗꯦꯍꯦ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯃꯄꯥ ꯑꯗꯣ ꯃꯄꯥ ꯏꯆꯥꯅ ꯍꯟꯗꯛ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯄꯗ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ ꯑꯦ ꯅꯨꯄꯤꯕꯨ ꯂꯩꯔꯕꯣ ꯂꯩꯗ ꯕꯤꯂꯥꯁꯤꯅꯤ ꯑꯩꯒꯤ ꯏꯆꯥꯗ ꯂꯩꯅꯤꯡꯕ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅꯤꯡꯕ ꯈꯨꯠ ꯊꯦꯛꯅ ꯄꯥꯕꯗ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯔꯣꯏ ꯕꯤꯂꯥꯁꯤꯅꯤ ꯃꯍꯧꯁꯥꯗꯒꯤ ꯈꯔ ꯋꯥꯖꯥꯎ ꯉꯥꯡꯖꯕ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯂꯣꯏꯅ ꯈꯪꯏ ꯑꯃ ꯑꯅꯤ ꯈꯛꯇꯅꯤ ꯃꯥꯒ ꯀꯣꯛ ꯃꯥꯟꯅꯕ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨ ꯊꯣꯏꯕꯗ ꯄꯤꯒꯦ ꯍꯥꯏꯕ ꯉꯥꯛꯇ ꯑꯣꯏꯕ ꯑꯁꯤꯅ ꯅꯥꯄꯜ ꯀꯥꯔꯤꯕꯅꯤ ꯍꯥꯏ ꯃꯃꯥ ꯃꯄꯥ ꯃꯃꯥ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇꯁꯨ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥꯒꯤꯁꯨ ꯈꯪꯅꯖꯕ ꯂꯩꯔꯝꯃꯒꯗꯤ ꯍꯦꯛꯇ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯃꯥ ꯑꯩꯅꯕꯨ ꯍꯥꯏꯈꯤꯕꯗ ꯍꯦꯛꯇ ꯌꯥꯗꯕ ꯉꯝꯗ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ ꯏꯆꯥꯒꯤ ꯃꯒꯨꯟ ꯑꯩꯅ ꯈꯪꯏ ꯐꯔꯦ ꯐꯔꯦ ꯅꯣꯏꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯈꯜꯂꯒ ꯇꯧꯔꯣ ꯊꯣꯏꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯆꯪꯈꯤꯕ ꯁꯦꯜꯁꯤꯡ ꯑꯃꯗꯤ ꯀꯌꯥꯃꯨꯛ ꯑꯇꯣꯡꯕꯅꯆꯤꯡꯕ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯥꯅꯃꯤꯟꯅꯔꯤ ꯏꯇꯥꯎ ꯍꯟꯗꯛꯀꯤ ꯊꯕꯛꯁꯤꯗ ꯃꯇꯝ ꯏꯆꯪ ꯆꯪꯗꯦ ꯁꯦꯜꯁꯨ ꯑꯗꯨꯝ ꯐꯖꯅ ꯇꯥꯜꯂꯤ ꯇꯣꯡꯁꯨ ꯇꯣꯡꯉꯤ ꯇꯧꯔꯤꯁꯦ ꯊꯣꯏꯕꯅ ꯍꯟꯗꯛꯇꯤ ꯈꯔ ꯀꯥꯟꯅꯔꯦ ꯇꯧꯔꯤꯁꯦ ꯁꯪꯕ꯭ꯔꯩꯅ ꯑꯗꯨ ꯏꯇꯥꯎ ꯅꯪꯕꯨ ꯁꯦꯜꯁꯤꯡꯁꯦ ꯀꯩꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅꯣ ꯈꯪꯗꯦ ꯏꯃꯥꯅꯗꯤ ꯍꯟꯗꯛ ꯑꯩꯅ ꯂꯥꯡꯐꯩꯗꯒꯤ ꯊꯣꯛꯂꯛꯄꯗ ꯂꯨꯍꯣꯡꯁꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯅꯥꯅꯨꯗꯁꯨ ꯍꯥꯏꯔꯅꯤ ꯊꯣꯛꯂꯛꯄꯒ ꯑꯩꯒ ꯃꯥꯒ ꯆꯦꯜꯂꯅꯤ ꯑꯦ ꯏꯇꯥꯎ ꯏꯃꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯏꯃꯥꯗꯤ ꯄꯣꯠꯐꯝ ꯐꯝꯕꯤꯁꯦ ꯄꯥꯝꯗꯦ ꯍꯥꯏꯅꯗꯥꯏꯗ ꯈꯪꯗꯦ ꯊꯃꯣꯏꯁꯤꯅꯗꯤ ꯁꯅꯥꯅꯨꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯃꯥꯒ ꯀꯥꯏꯅꯕꯗꯤ ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯩ ꯍꯦꯛ ꯌꯨꯝ ꯌꯧꯈꯤꯕꯒ ꯃꯥꯒ ꯆꯦꯜꯂꯗꯧꯅꯤ ꯏꯇꯥꯎ ꯐꯔꯦ ꯐꯔꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯏꯇꯥꯎ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯦ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯍꯟꯗꯣꯔꯕꯅꯤꯅ ꯍꯣꯏ ꯏꯇꯥꯎ ꯑꯁꯨꯝ ꯇꯧꯅ ꯊꯣꯏꯕꯁꯨ ꯂꯥꯡꯐꯩ ꯆꯠꯄꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯍꯜꯂꯛꯄꯗꯨꯗ ꯕꯤꯂꯥꯁꯤꯅꯤ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯏꯃꯥꯒꯤ ꯊꯣꯏꯕ ꯏꯆꯥꯁꯦ ꯋꯥꯕꯨꯗꯤ ꯋꯥꯔꯝꯃꯅꯤ ꯑꯗꯣ ꯏꯃꯥ ꯋꯥ ꯑꯃꯇ ꯍꯧꯗꯣꯛꯀꯦ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯅꯃꯥꯕꯣꯛ ꯊꯥꯔꯤꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯦꯂꯩꯗꯣ ꯏꯃꯥꯅ ꯅꯪꯒ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤ ꯀꯩꯅꯣ ꯏꯃꯥ ꯃꯥꯗꯤ ꯏꯆꯜꯒꯨꯝꯕꯅꯤ ꯑꯩ ꯉꯝꯃꯣꯏꯌꯦ ꯏꯃꯥ ꯍꯥꯏ ꯅꯃꯥ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯄꯗꯤ ꯏꯕꯥꯅꯤ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯃꯔꯤ ꯇꯠꯀꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯂꯥꯁꯤꯅꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏ ꯅꯨꯄꯤ ꯅꯆꯥꯁꯦ ꯍꯜꯂꯛꯄꯁꯨ ꯃꯀꯨꯏꯗ꯭ꯔꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯥꯏꯔꯁꯨ ꯌꯥꯏꯅꯦ ꯅꯪ ꯁꯤꯃ ꯃꯣꯏ ꯃꯄꯥ ꯇꯧꯗꯧꯕ ꯍꯥꯏꯗꯧꯕ ꯊꯕꯛꯁꯤꯗ ꯁꯠ ꯁꯠ ꯍꯥꯏꯕꯅ ꯐꯩ ꯄꯥꯡꯈꯣꯛ ꯆꯥꯝꯃꯒ ꯂꯩꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯊꯣꯛꯄ ꯁꯤꯜꯂꯣ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗꯅꯤ ꯊꯥꯅꯜ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯂꯩꯖꯩ ꯀꯦꯁꯣꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯑꯃꯨꯛꯇꯪ ꯄꯨꯔꯨꯕꯗꯒꯤ ꯁꯅꯥꯅꯨꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯆꯠꯈꯤꯅꯤꯀꯣ ꯏꯇꯥꯎ ꯇꯁꯦꯡꯅ ꯑꯩꯁꯦ ꯉꯥꯎꯔꯦ ꯃꯉꯣꯟꯗ ꯏꯪꯅ ꯐꯖꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯋꯥꯕ ꯂꯩꯇ ꯉꯝꯅꯅꯕ ꯍꯣꯠꯅꯖꯕꯗꯣ ꯃꯤꯠꯁꯤꯗ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯤ ꯐꯣꯡꯗꯣꯛꯍꯧꯗ꯭ꯔꯒ ꯃꯤꯅ ꯍꯟꯖꯈꯤꯖꯅꯤ ꯏꯇꯥꯎ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯑꯁꯦꯡꯕ ꯎꯠꯀꯅꯤ ꯃꯇꯝ ꯈꯔ ꯈꯛ ꯊꯦꯡꯅꯔꯒ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯗꯣ ꯌꯥꯝ ꯃꯥꯟꯖꯗꯦ ꯍꯣ ꯈꯪꯗ꯭ꯔꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤꯅ ꯀꯅꯥ ꯈꯪꯅꯤ ꯃꯄꯨ ꯂꯩꯔꯝꯃꯗꯤ ꯂꯩꯔꯥꯡ ꯐꯖꯕꯁꯦ ꯇꯤꯡꯈꯪ ꯄꯥꯟꯕꯅꯤꯀꯣ ꯌꯥꯔꯦ ꯅꯪꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯁꯦ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕ ꯁꯅꯥꯅꯨꯕꯨ ꯎꯅꯕ ꯂꯥꯛꯆꯔꯝꯃꯤ ꯁꯅꯥꯅꯨꯅ ꯏꯃꯥ ꯇꯥ ꯊꯣꯏꯕꯗꯣ ꯍꯜꯂꯛꯑ ꯃꯥꯜꯂꯤ ꯑꯩ ꯉꯥꯏꯍꯥꯛꯇ ꯊꯣꯛꯎꯒꯦ ꯍꯣꯏ ꯊꯣꯛꯎꯔꯣ ꯏꯃꯥꯅꯦ ꯄꯣꯠꯐꯝꯁꯦ ꯉꯥꯏꯍꯥꯛ ꯌꯦꯡꯕꯤꯔꯝꯃꯒꯦ ꯁꯅꯥꯅꯨꯁꯨ ꯆꯠꯈ꯭ꯔꯦ ꯂꯝꯄꯥꯛ ꯃꯆꯤ ꯑꯗꯨꯗ ꯊꯣꯏꯕ ꯐꯝꯗꯨꯅ ꯁꯅꯥꯅꯨꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ ꯁꯅꯥꯅꯨꯁꯨ ꯊꯣꯏꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯛꯏ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯥꯒꯤ ꯁꯅꯥꯅꯨꯕꯨ ꯎꯖꯕꯗ ꯉꯁꯥꯏ ꯃꯃꯥꯅ ꯉꯥꯡꯂꯛꯈꯤꯕ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯀꯥꯎꯕꯒꯨꯝ ꯇꯧꯔꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯥꯏꯊꯣꯡꯁꯦ ꯍꯣꯡꯉꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯅꯤꯗ ꯑꯗꯣ ꯁꯅꯥꯅꯨ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯌꯨꯝꯒꯤ ꯏꯃꯥꯅ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯇꯛꯁꯤꯜꯂꯛꯏ ꯑꯩꯗꯤ ꯏꯃꯥꯗꯁꯨ ꯍꯥꯏꯔꯝꯗꯤ ꯄꯣꯠꯐꯝꯗꯣ ꯃꯊꯟꯇ ꯐꯝꯕꯁꯨ ꯋꯥꯅꯤꯌꯦ ꯇꯥꯊꯣꯏꯕ
Ngasiꯗꯪꯗꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯇꯥꯔꯦ. ꯐꯥꯒꯤ-ꯐꯥꯒꯤꯗꯒꯤ ꯁꯅꯥꯅꯨꯒ ꯊꯣꯏꯕꯒ ꯆꯦꯜꯂꯛꯂꯝꯃꯤ. ꯊꯣꯏꯕꯅ "ꯏꯇꯥꯎ, ꯍꯣ ꯏꯇꯥꯎ ꯁꯪꯕ꯭ꯔꯩ, ꯇꯥꯕ꯭ꯔꯣ? ꯏꯇꯥꯎ, ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯗꯤ? ꯃꯥꯅ ꯀꯅꯥꯅꯣ?" "ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ." "ꯑꯣ, ꯁꯅꯥꯅꯨ ꯍꯥꯏꯕꯗꯣ. ꯑꯩ ꯋꯥꯈꯜ ꯇꯥꯔꯦ. ꯂꯥꯛꯑꯣ ꯆꯪꯉꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ. ꯁꯪꯕ꯭ꯔꯩꯅ "ꯏꯃꯥ, ꯑꯝꯇ ꯊꯣꯔꯛꯑꯣ." ꯁꯈꯤꯅ "ꯀꯩꯗꯧꯔꯒꯦ ꯑꯆꯧꯕ ꯅꯪꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯧꯔꯤꯁꯤꯕꯣ?" ꯁꯅꯥꯅꯨ ꯎꯕꯗ "ꯁꯤꯗꯤ ꯁꯅꯥꯅꯨꯅꯤꯗꯅ. ꯍꯩꯃꯥ, ꯅꯈꯣꯏꯒꯤꯁꯤꯕꯨ ꯆꯦꯜꯂꯛꯏꯕ꯭ꯔꯣ?" ꯁꯅꯥꯅꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯅꯣꯟꯊꯩ. ꯁꯪꯕ꯭ꯔꯩꯅ "ꯏꯃꯥ, ꯈꯪꯕ꯭ꯔꯣ?" "ꯈꯪꯉꯤ ꯀꯩꯅꯣ. ꯏꯃꯥꯅ ꯀꯩꯊꯦꯜ ꯐꯝꯕꯗꯨꯗ ꯁꯅꯥꯅꯨꯁꯨꯅꯦ ꯃꯃꯥꯒ ꯊꯔꯣꯏ ꯕꯣꯔꯥ ꯌꯣꯟꯗꯨꯅ ꯂꯩꯕꯅꯤ. ꯐꯈ꯭ꯔꯕ ꯏꯆꯥꯅꯤ ꯀꯩꯅꯣ." "ꯑꯁ, ꯈꯪꯗ꯭ꯔꯤꯁꯦ ꯑꯩ ꯈꯛꯇ ꯉꯥꯏꯔꯝꯃꯤꯅꯦ. ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯍꯩ ꯈꯪꯅꯔꯝꯃꯦꯕ." ꯁꯈꯤꯅ "ꯂꯥꯛꯑꯣ ꯆꯪꯉꯣ, ꯊꯦꯡꯉꯦ." ꯊꯣꯏꯕꯒꯤ ꯌꯨꯝꯗꯅꯤ. ꯇꯣꯃꯥꯜꯅ "ꯅꯆꯥꯅꯨꯄꯥꯗꯣ ꯍꯜꯂꯛꯇꯦꯅꯦ. ꯅꯨꯄꯤꯒ ꯆꯦꯜꯂꯝꯗꯧ ꯃꯥꯜꯂꯦ. ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅꯗꯤ." "ꯃꯈꯣꯏ ꯃꯄꯥ, ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯩꯕꯨ ꯏꯇꯥ ꯊꯥꯔꯤꯛꯀꯤ ꯃꯃꯥꯡꯗ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯔꯔꯣꯏ. ꯑꯩꯗꯤꯅꯦ ꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ. ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ." "ꯍꯩ, ꯇꯥꯅꯤꯡꯗꯕ ꯋꯥꯗꯣ ꯉꯥꯡꯉꯛꯀꯅꯨ. ꯑꯔꯦꯝꯕꯗ ꯅꯅꯝꯃꯗꯣ ꯇꯠꯅꯅꯕ ꯐꯨꯊꯔꯛꯀꯅꯤ. ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯕꯨ ꯃꯤꯔꯥꯏꯕ ꯇꯧꯒꯅꯨ. ꯅꯣꯏ ꯅꯨꯄꯤꯅ ꯃꯍꯦꯜꯂꯤ." ꯄꯤꯁꯛꯁꯨ ꯑꯗꯨꯃꯉꯥꯏ. ꯃꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯔꯤ. "ꯏꯆꯥꯁꯦ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯕꯅꯤꯅ ꯃꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯏꯊꯟꯇ ꯌꯨꯝꯁꯤꯗ ꯑꯩꯁꯦ ꯇꯔꯛ ꯂꯩꯍꯧꯅꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ." ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯍꯧꯈ꯭ꯔꯦ. ꯑꯌꯨꯛ ꯑꯗꯨꯗ ꯁꯪꯕ꯭ꯔꯩꯅ ꯆꯠꯇꯨꯅ ꯊꯣꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯣꯃꯥꯜꯒ ꯕꯤꯂꯥꯁꯤꯅꯤꯒꯗ ꯇꯝꯂꯨꯔꯦ. ꯅꯨꯄꯤ ꯆꯦꯟꯕ ꯀꯧꯕꯅꯤꯅ ꯇꯣꯃꯥꯜꯅ ꯆꯠꯇꯨꯅ ꯄꯤꯁꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯄꯥꯎ ꯍꯥꯏꯗꯣꯛꯂꯨꯔꯦ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯁꯈꯤ, ꯁꯪꯕ꯭ꯔꯩ, ꯊꯣꯏꯕ ꯑꯃꯗꯤ ꯁꯅꯥꯅꯨ ꯄꯨꯟꯅ ꯊꯣꯏꯕꯒꯤ ꯌꯨꯝꯗ ꯂꯥꯛꯅꯔꯦ. ꯕꯤꯂꯥꯁꯤꯅꯤ ꯃꯥꯗꯤ ꯁꯅꯥꯅꯨꯕꯨ ꯎꯕꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ. ꯁꯪꯕ꯭ꯔꯩ ꯆꯪꯁꯤꯟꯗꯨꯅ "ꯏꯃꯥ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯅꯃꯧ ꯅꯨꯄꯤ ꯂꯥꯛꯑꯒ ꯍꯔꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯞꯄꯤꯗꯨꯕꯨ?" "ꯑꯁꯤꯒꯤ ꯄꯣꯐꯝ ꯐꯝꯕꯤ, ꯊꯔꯣꯏ ꯕꯣꯔꯥ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤ ꯑꯁꯦ ꯏꯃꯧ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ? ꯑꯩ ꯃꯥꯕꯨ ꯂꯧꯁꯤꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ." ꯁꯅꯥꯅꯨ ꯇꯁꯦꯡꯅ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ. ꯁꯈꯤꯅ ꯁꯅꯥꯅꯨꯒꯤ ꯃꯑꯣꯡ ꯈꯪꯂꯗꯨꯅ ꯁꯅꯥꯅꯨꯕꯨ ꯀꯣꯟꯁꯤꯟꯕꯤ. "ꯏꯆꯦ, ꯑꯝꯇ ꯉꯥꯏꯈꯣ, ꯀꯩꯗꯧꯔꯒꯦ? ꯊꯪꯅꯕ ꯌꯨꯝꯅ ꯇꯥꯔꯒ ꯐꯖꯕꯁꯨ ꯅꯠꯇꯦ." "ꯍꯥꯏ ꯁꯈꯤ, ꯏꯆꯥ ꯅꯨꯄꯥ ꯑꯁꯤ ꯃꯥꯡꯗꯅ ꯂꯣꯏꯔꯦꯅꯦ. ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕ ꯊꯕꯛꯁꯦ ꯍꯦꯛ ꯇꯧꯔꯛꯏꯗ." "ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯣꯟꯅ ꯇꯞꯅ ꯑꯉꯥꯡꯁꯦ ꯊꯤꯟꯈ꯭ꯔꯀꯥꯟꯗ ꯈꯟꯅꯕ ꯌꯥꯏꯗꯅ." ꯕꯤꯂꯥꯁꯤꯅꯤ ꯁꯈꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯃꯃꯧꯕꯨ ꯂꯧꯁꯤꯟꯅꯤ ꯈꯪꯗꯕ ꯃꯈꯩ ꯁꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ. ꯁꯈꯤꯅ ꯇꯧꯗꯨꯅ ꯁꯅꯥꯅꯨꯕꯨ ꯄꯨꯁꯤꯟꯕꯤꯔꯛꯂꯝꯃꯤ. ꯑꯁꯨꯝ ꯇꯧꯅ ꯁꯅꯥꯅꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯒ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯊꯤꯟꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ. ꯕꯤꯂꯥꯁꯤꯅꯤꯒꯤ ꯁꯔꯩꯗ ꯊꯣꯏꯕ ꯎꯄꯥꯏ ꯂꯩꯇ ꯁꯅꯥꯅꯨꯗꯒꯤ ꯂꯥꯞꯊꯣꯛꯄ ꯇꯥꯔꯝꯃꯤ. ꯁꯪꯕ꯭ꯔꯩꯅ "ꯏꯇꯥꯎ, ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯤꯕꯣ? ꯁꯅꯥꯅꯨꯗꯣ ꯅꯨꯄꯤꯅꯤ, ꯆꯦꯟꯁꯨ ꯆꯦꯜꯂꯨꯔꯦ. ꯅꯨꯄꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤꯁꯨ ꯈꯤꯇꯪꯗꯤ ꯈꯟꯕꯤꯌꯨ. ꯂꯧꯕꯤꯔꯣꯏꯗꯕ ꯂꯩꯔꯒꯗꯤ ꯅꯪ ꯀꯔꯤꯒꯤ ꯆꯦꯜꯂꯤꯕꯅꯣ?" "ꯏꯇꯥꯎ, ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯈꯪꯗ꯭ꯔꯦ. ꯃꯄꯣꯛꯁꯤꯃꯗ ꯅꯠꯇꯦ, ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯁꯅꯥꯅꯨꯅ ꯑꯩꯕꯨꯗꯤ ꯉꯥꯛꯄꯤꯔꯔꯣꯏ. ꯏꯃꯥꯅ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯁꯤꯜꯂꯤ." "ꯏꯇꯥꯎ, ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ?" "ꯀꯩ ꯄꯥꯎꯅꯣ?" "ꯏꯃꯥꯅ ꯁꯅꯥꯅꯨ ꯍꯣꯏꯗ ꯆꯠꯂꯒ ꯁꯦꯜꯒ ꯂꯪꯁꯤꯜꯂꯦ ꯍꯥꯏ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯔꯝ ꯀꯥꯟꯗꯅꯣ?" "ꯑꯩꯁꯨ ꯈꯪꯗꯦ, ꯏꯃꯥꯅ ꯇꯝꯕꯅꯤ." "ꯋꯥꯔꯤꯗꯨ ꯈꯪꯉꯗꯤ ꯅꯪ ꯍꯥꯏꯐꯦꯠꯇ ꯍꯥꯏꯔꯛꯎꯗꯅ." "ꯍꯣ, ꯏꯃꯥꯅꯅꯦ ꯁꯅꯥꯅꯨ ꯍꯣꯏꯗ ꯆꯠꯂꯒ ꯂꯥꯟ ꯇꯧꯏ. ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯅꯆꯥꯅꯨꯄꯤ ꯄꯣꯐꯝ ꯐꯝꯕꯤ ꯕꯣꯔꯥ ꯌꯣꯟꯕꯤꯁꯦ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯖꯗꯦ, ꯌꯦꯠꯄꯤꯔꯛꯀꯅꯨ. ꯅꯈꯣꯏꯒꯤ ꯏꯖꯠ ꯃꯃꯜꯅꯤ ꯍꯥꯏꯔꯒ ꯁꯦꯜ ꯂꯪꯁꯤꯜꯂꯤ." "ꯑꯁ, ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯄꯨꯛꯆꯦꯜꯁꯤꯗꯤ? ꯁꯤꯗꯁꯨ ꯅꯪꯅ ꯑꯃꯨꯛ ꯁꯅꯥꯅꯨꯕꯨ ꯃꯤꯔꯥꯏꯕꯤꯔꯤ. ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯁꯨ?" "ꯏꯇꯥꯎ, ꯎꯄꯥꯏ ꯂꯩꯇꯦ, ꯑꯩꯅ ꯉꯝꯗꯦ. ꯁꯅꯥꯅꯨꯗ ꯂꯥꯟꯈꯤꯕꯒꯤ ꯃꯍꯩꯁꯦ ꯏꯀꯣꯛꯊꯛꯇ ꯍꯥꯞꯄꯤ. ꯐꯠꯇ꯭ꯔꯕ ꯏꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯅꯤꯡꯕ ꯊꯨꯡꯍꯟꯈ꯭ꯔꯒꯦ." ꯊꯥꯅꯤꯜ ꯁꯅꯥꯅꯨꯅ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯟꯈꯤ ꯇꯥꯕꯗ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯊꯛꯂꯛꯈꯤꯕ ꯌꯨ ꯑꯗꯨ ꯉꯁꯤꯁꯨ ꯊꯛꯄ ꯂꯦꯞꯇ꯭ꯔꯤ. ꯀꯦꯁꯣ ꯏꯐꯤꯡ ꯐꯤꯡꯅ ꯆꯦꯜꯂꯛꯇꯨꯅ "ꯏꯇꯥꯎ, ꯑꯣ ꯏꯇꯥꯎ, ꯇꯥꯕ꯭ꯔꯣ?" ꯀꯦꯁꯣ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯇꯨꯅ "ꯏꯇꯥꯎ, ꯄꯥꯎ ꯑꯃ ꯇꯥꯔꯕꯣ?"
Kꯩꯅꯣ ꯏꯇꯥꯎ ꯅꯪ ꯌꯨꯁꯦ ꯑꯗꯨꯝ ꯊꯛꯇꯨꯅ ꯂꯩꯔꯕꯣ? ꯏꯇꯥꯎ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯐꯣꯡꯗꯣꯛꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯈ꯭ꯔꯦ ꯍꯣ ꯑꯗꯣ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯁꯅꯥꯅꯨꯅ ꯆꯦꯜꯂꯨꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯃꯃꯥꯅ ꯁꯅꯥꯅꯨꯁꯦ ꯄꯣꯠꯐꯝ ꯐꯝꯕꯤꯅꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯤꯜꯒ ꯂꯪꯁꯤꯜꯂꯝꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔ ꯃꯥꯜꯂꯦ ꯑꯗꯣ ꯅꯪꯅ ꯃꯥ ꯅꯨꯡꯁꯤꯔꯗꯤ ꯅꯪ ꯃꯥꯕꯨ ꯂꯧꯁꯤꯜꯂꯣ ꯌꯥꯏ ꯅꯠꯇ꯭ꯔꯣ? ꯑꯁꯦꯡꯕꯩꯔꯣ ꯏꯇꯥꯎ ꯁꯅꯥꯅꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯎꯠꯊꯣꯛꯍꯧꯔꯒꯦ꯫ ꯄꯤꯁꯛꯀꯤ ꯌꯨꯝꯗꯅꯤ ꯁꯅꯥꯅꯨ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯅꯥꯛ ꯑꯗꯨꯗ ꯁꯈꯤꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯄꯤꯁꯛꯅ ꯇꯣꯛꯑꯣꯁꯦ ꯀꯞꯀꯅꯨ ꯏꯃꯥ ꯏꯆꯥꯒꯤ ꯂꯥꯏꯕꯛꯅꯤ ꯈꯟꯗꯣꯛꯂꯁꯤ ꯏꯃꯥꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯥꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯂꯨꯕꯁꯨ ꯉꯝꯗꯦ ꯏꯃꯥꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯥꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯕꯅꯤ꯫ ꯇꯣꯛꯑꯣꯁꯦ ꯅꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜ ꯁꯣꯟꯊꯅꯕꯗꯣ ꯅꯪꯁꯨ ꯍꯥꯏꯔꯅꯨ ꯏꯆꯥꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯇꯝ ꯑꯗꯣ ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯏꯅꯦ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯔꯕꯤ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯅꯠꯇꯅ ꯀꯔꯤ ꯑꯍꯦꯟꯕ ꯑꯃ ꯊꯝꯂꯝꯒꯅꯤ? ꯌꯥꯔꯤꯁꯦ ꯅꯃꯥ ꯅꯆꯥ ꯑꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯆꯥꯛ ꯊꯣꯡꯗꯨꯅꯅꯦ ꯏꯅꯦꯒ ꯍꯥꯎꯅ ꯆꯥꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯇꯝ ꯃꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯄꯅ ꯁꯅꯥꯅꯨꯅ ꯆꯦꯜꯂꯒ ꯂꯨꯍꯣꯡꯗꯦ ꯍꯥꯏꯗꯨꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄ ꯃꯈꯩ ꯉꯥꯡꯅꯈꯤꯕꯗꯨ ꯃꯇꯝ ꯃꯥꯅ ꯁꯨꯝ ꯆꯠꯈꯤꯕꯅ ꯃꯍꯩ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯁꯅꯥꯅꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯕ ꯌꯥꯎꯔꯤ ꯄꯣꯠꯐꯝ ꯐꯝꯗꯨꯅ ꯕꯣꯔꯥ ꯍꯧꯈꯤꯕ ꯑꯗꯨꯁꯨ ꯇꯧꯔꯨꯗ꯭ꯔꯦ ꯏꯃꯨꯡꯗ ꯂꯩꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯊꯥꯅꯤꯜ ꯁꯅꯥꯅꯨꯕꯨ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ ꯍꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯋꯥꯔꯤ꯫ ꯊꯣꯏꯅꯨ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯊꯥꯅꯤꯜ ꯃꯥꯅ ꯎꯔꯗꯨꯅ ꯊꯣꯏꯅꯨ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯃꯔꯨꯞꯀꯤ ꯁꯦꯟꯊꯥꯡ ꯄꯤꯔꯨꯕꯅꯦ꯫ ꯑꯗꯨ ꯊꯣꯏꯅꯨ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯀꯩ ꯋꯥꯅꯣ ꯇꯥ ꯊꯥꯅꯤꯜ? ꯁꯅꯥꯅꯨꯗꯣ ꯑꯝꯇꯪ ꯎꯅꯅꯤꯡꯉꯤ꯫ ꯊꯣꯏꯅꯨ ꯍꯥꯏꯐꯦꯠꯇꯪ ꯊꯥꯅꯤꯜꯗ ꯌꯦꯡꯂꯛꯇꯨꯅ ꯀꯩꯅꯣ ꯇꯥ ꯊꯥꯅꯤꯜ ꯏꯇꯥꯗꯣ ꯆꯦꯜꯂꯨꯔꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯊꯣꯏꯅꯨ ꯅꯪ ꯑꯗꯨꯝꯅ ꯂꯥꯟꯅ ꯈꯟꯒꯅꯨ ꯁꯅꯥꯅꯨꯅ ꯐꯅ ꯆꯦꯜꯂꯨꯔꯕꯁꯨ ꯊꯃꯣꯏꯁꯤꯗ ꯃꯍꯥꯛꯀꯤ ꯇꯥꯈꯤꯕ ꯅꯨꯡꯁꯤꯕꯗꯣ ꯃꯨꯠꯂꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯥꯗꯁꯨ ꯍꯥꯏ ꯏꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯏ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯃꯍꯥꯛꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯏꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯍꯔꯥꯎꯃꯟꯗꯅ ꯑꯩ ꯁꯅꯥꯅꯨꯕꯨ ꯎꯅꯅꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ꯫ ꯇꯥ ꯊꯥꯅꯤꯜꯒꯤ ꯋꯥꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯏꯇꯥꯗ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯒꯦ꯫ ꯑꯗꯨꯗꯤ ꯇꯥ ꯊꯥꯅꯤꯜ ꯑꯩ ꯏꯇꯥ ꯍꯣꯏꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯊꯣꯏꯅꯨ ꯁꯅꯥꯅꯨ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯧꯔꯕꯗ ꯊꯣꯏꯅꯨꯅ ꯁꯅꯥꯅꯨꯕꯨ ꯇꯥꯅꯅꯕ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯇꯥ ꯍꯣ ꯏꯇꯥ ꯇꯥꯕ꯭ꯔꯣ? ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯌꯦ ꯍꯦꯛꯇ ꯆꯪꯉꯛꯑꯣ꯫ ꯊꯣꯏꯅꯨ ꯆꯪꯉꯗꯨꯅ ꯁꯅꯥꯅꯨꯒꯤ ꯅꯥꯛ ꯑꯣꯏꯔꯞꯅ ꯐꯝꯃꯤ꯫ ꯊꯣꯏꯅꯨ ꯁꯅꯥꯅꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯈꯪꯂꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯇꯥ ꯅꯪ ꯀꯞꯄꯤꯔꯣ? ꯏꯇꯥ ꯉꯁꯤꯁꯦ ꯊꯥ ꯊꯣꯏꯕꯒ ꯃꯦꯂꯩꯒꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯑꯩꯒꯤ ꯑꯣꯏꯔꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯄꯣꯛ ꯑꯣꯏꯔꯨꯕꯅ ꯅꯨꯡꯁꯤꯕ ꯃꯥꯒꯗꯤ ꯋꯥꯏꯊꯨꯡꯅꯗ꯭ꯔꯦꯀꯣ꯫ ꯏꯇꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯃꯍꯥꯛ ꯑꯗꯨꯒꯤ ꯁꯨꯝ ꯈꯟꯗꯨꯅ ꯅꯪꯅ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄꯒ ꯍꯣꯡꯈ꯭ꯔꯕꯅꯤ꯫ ꯐꯅ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯌꯥꯗ꯭ꯔꯒꯁꯨ ꯅꯪꯕꯨ ꯇꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯅꯨꯄꯥ ꯊꯣꯛꯅ ꯊꯕꯛ ꯇꯧꯔꯝꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯣ ꯎꯠꯇꯒꯤ ꯍꯩꯔꯝꯗꯨꯅ ꯅꯍꯥꯛꯄꯨ ꯂꯨꯈꯥ ꯈꯣꯝ ꯑꯁꯤꯗ ꯆꯤꯡꯊꯗꯨꯅ ꯊꯅꯝꯂꯒ ꯅꯍꯥꯛꯅ ꯃꯥꯒꯤ ꯑꯁꯨꯝ ꯈꯟꯈꯤꯒꯗ꯭ꯔꯣ? ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯑꯗꯨ ꯈꯟꯖꯤꯜꯂꯒ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯥꯡꯅꯅꯕꯅꯤ ꯑꯅꯥꯕ ꯑꯣꯏꯅꯅꯕ ꯁꯤꯟꯒꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥ ꯑꯃꯗꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯑꯗꯣ ꯅꯪꯅ ꯈꯪꯕꯤꯌꯨ꯫ ꯏꯇꯥ ꯑꯩ ꯀꯅꯥꯒꯤꯁꯨ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯐꯥꯎꯕ ꯄꯥꯝꯗ꯭ꯔꯤ꯫ ꯑꯩ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯔꯣꯏ꯫ ꯏꯇꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯄꯨꯟꯁꯤ ꯂꯝꯕꯤ ꯌꯥꯝꯅ ꯁꯥꯡꯏ ꯅꯊꯟꯗ ꯀꯔꯝꯅ ꯄꯣꯠꯂꯨꯝ ꯑꯁꯤ ꯄꯨꯕ ꯉꯝꯒꯅꯤ? ꯐꯔꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯣ꯫ ꯊꯣꯏꯅꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯊꯣꯏꯅꯨꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯦ ꯇꯥ ꯊꯥꯅꯤꯜ ꯅꯪ ꯍꯟꯗ꯭ꯔꯤꯕꯣ? ꯍꯟꯗ꯭ꯔꯤ ꯑꯩꯁꯦ ꯍꯟꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒꯤꯅꯤ꯫ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯊꯣꯏꯅꯨ? ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯩꯁꯨ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯑꯩ ꯏꯃꯥꯗ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ꯫ ꯑꯗꯨ ꯇꯥ ꯊꯥꯅꯤꯜ ꯏꯇꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯒꯗꯤ ꯑꯃꯛꯄ ꯂꯩꯇꯅ ꯇꯥ ꯊꯥꯅꯤꯜꯒꯤ ꯏꯃꯥ ꯄꯥꯕꯗꯣ ꯏꯇꯥꯕꯨ ꯍꯥꯏꯅꯕ ꯂꯥꯛꯍꯟꯕꯤꯌꯨ꯫
ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯑꯟꯒꯅꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ. ꯊꯥꯅꯤꯜꯁꯨ ꯆꯠꯈ꯭ꯔꯦ. ꯊꯣꯏꯅꯨ ꯃꯌꯨꯝꯗ ꯍꯟꯗ ꯄꯤꯁꯛꯀꯤ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯏꯃꯥ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ. ꯃꯇꯥꯡ ꯆꯥꯅ ꯁꯈꯤꯁꯨ ꯂꯩꯔꯝꯕꯅꯤ. ꯀꯔꯤ ꯋꯥꯅꯣꯅꯦ ꯊꯣꯏꯅꯨ? ꯊꯣꯏꯅꯨ ꯉꯁꯥꯏ ꯊꯥꯅꯤꯜꯒ ꯊꯦꯡꯅꯕ ꯑꯃꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯄꯤꯁꯛꯇ ꯂꯤꯗꯨꯅ ꯇꯥꯍꯜꯂꯦ. ꯁꯈꯤꯅ, ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ. ꯅꯨꯄꯥ ꯃꯆꯥꯗꯣ ꯁꯣꯏꯗꯅ ꯃꯍꯩ ꯌꯥꯟꯒꯅꯤ. ꯈꯪꯗ꯭ꯔꯤꯗ ꯁꯈꯤ. ꯃꯗꯨꯅ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯅ ꯊꯥꯖꯒꯅꯤ, ꯌꯦꯡꯕ ꯇꯥꯔꯦ. ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯕꯤꯂꯥꯁꯤꯅꯤ ꯄꯥꯝꯖꯕ ꯃꯃꯧ ꯃꯦꯂꯩꯅ ꯃꯥꯕꯨ ꯑꯣꯠꯄ ꯍꯧꯔꯝꯃꯤ. ꯊꯣꯏꯕ ꯃꯥꯁꯨ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯄꯥꯛꯅ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ. ꯃꯦꯂꯩ ꯁꯥꯎꯅ ꯏꯁꯧ ꯇꯧꯔꯤ. ꯀꯔꯤꯅꯨꯡꯒꯤ ꯑꯩ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯑꯝꯃꯤꯕꯅꯣ ꯈꯪꯗꯦ. ꯇꯣꯃꯥꯜ ꯃꯥꯗꯤ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯃꯧꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯐꯪꯗ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ. ꯕꯤꯂꯥꯁꯤꯅꯤ ꯉꯁꯤ ꯈꯛꯇꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ. ꯃꯊ꯭ꯋꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇ ꯐꯝꯗꯨꯅ ꯃꯍꯥꯛꯅ ꯁꯅꯥꯅꯨꯒꯤ ꯃꯐꯝꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯁꯅꯥꯅꯨꯅ, ꯏꯃꯥ, ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ. ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯄꯤꯅꯦ ꯏꯃꯥ. ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯔꯨꯔꯒ ꯑꯩꯕꯨ ꯃꯤꯅꯣꯛ ꯃꯩꯁꯥꯁꯦ ꯀꯔꯝꯅ ꯈꯥꯡꯉꯣ ꯍꯥꯏꯕꯅꯣ? ꯃꯗꯣ ꯑꯩ ꯈꯪꯗꯦ. ꯑꯩ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ. ꯁꯤꯅ ꯅꯪꯒꯤ ꯏꯖꯠꯀꯤ ꯃꯃꯜꯅꯤ. ꯏꯆꯥꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯅꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯂꯥꯁꯤꯅꯤ ꯆꯠꯈꯤꯕꯅꯤ. ꯍꯧꯈ꯭ꯔꯕ ꯃꯇꯝꯕꯨ ꯅꯤꯡꯁꯤꯡꯕꯗ ꯕꯤꯂꯥꯁꯤꯅꯤ ꯃꯤꯠꯂꯨꯗꯨꯗꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ. ꯑꯩꯍꯥꯛꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗꯁꯨ ꯐꯪꯂꯔꯦꯀꯣ. ꯈꯪꯍꯧꯗ ꯃꯦꯂꯩꯅ ꯈꯨꯖꯥꯃꯗꯨꯅ ꯕꯤꯂꯥꯁꯤꯅꯤꯗ ꯍꯩꯖꯤꯜꯂꯛꯏ. ꯀꯔꯤꯅꯣꯅꯦ ꯃꯧ ꯅꯪꯕꯣ? ꯐꯝꯗꯨꯅ ꯃꯪꯗꯨꯅ ꯂꯩꯔꯗꯤ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯉꯥꯛꯇꯅꯦ ꯇꯧꯔꯛꯇꯣꯏꯁꯤ. ꯂꯦꯝꯖꯥ ꯆꯥꯕꯗꯤ ꯈꯛ ꯌꯥꯔꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩ ꯁꯥꯎꯅ ꯆꯪꯈꯤ. ꯊꯥꯅꯤꯜ ꯃꯃꯥꯗ ꯍꯥꯏꯔꯤ. ꯏꯃꯥ, ꯁꯅꯥꯅꯨ ꯍꯣꯏꯗ ꯃꯪꯒꯣꯜ ꯈꯥꯕꯤꯌꯨ. ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯏꯃꯥꯅ ꯈꯔ ꯁꯤꯟꯕꯤꯌꯨ. ꯐꯔꯦ ꯐꯔꯦ, ꯅꯪ ꯈꯨꯔꯥꯗꯣ ꯑꯗꯨꯗ ꯏꯃꯥꯅ ꯑꯝꯇ ꯍꯥꯏꯈꯤꯒꯦ. ꯍꯣꯔꯦꯟꯗꯣ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯔꯨꯔꯒꯦ. ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯍꯦꯛꯇ ꯀꯥꯔꯨꯔꯒꯦ. ꯊꯥꯅꯤꯜ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯦ. ꯑꯩꯒꯤ ꯏꯆꯥꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ. ꯍꯣꯏꯗꯍꯤ, ꯑꯩꯁꯨ ꯅꯨꯄꯤꯅꯤ. ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯆꯥ ꯅꯤꯡꯉꯣꯜ ꯁꯛꯅ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯊꯔꯣ ꯀꯨꯟꯖꯣ ꯍꯣꯏꯗ ꯆꯠꯇꯨꯅ ꯋꯥꯐꯝ ꯄꯨꯝꯕ ꯍꯥꯏꯔꯔꯤ. ꯍꯣꯏꯗ ꯏꯆꯦ, ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯏꯌꯥꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯁꯨ ꯀꯥꯏꯗꯦ. ꯑꯗꯣ ꯐꯥꯏꯔꯦꯟ ꯄꯥꯡꯈꯠꯂꯛꯄꯁꯤꯗ ꯍꯥꯏꯔꯨꯔꯒ ꯁꯖꯤꯕꯨꯒꯤ 14ꯅꯤ ꯄꯥꯟꯕꯁꯤꯗ ꯂꯨꯍꯣꯡꯅꯕꯁꯨ ꯍꯥꯏꯔꯝꯂꯒꯦ. ꯑꯁꯨꯝ ꯇꯧꯅ ꯊꯥꯅꯤꯜꯒꯤ ꯏꯃꯨꯡ ꯑꯗꯨꯅ ꯁꯅꯥꯅꯨꯕꯨ ꯍꯥꯏꯅꯕ ꯂꯥꯛꯂꯝꯃꯤ. ꯀꯨꯟꯖꯣꯅ, ꯑꯍꯟ ꯃꯁꯦꯟ ꯑꯩꯈꯣꯏꯁꯨ ꯌꯥꯅꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯁꯦ ꯊꯨꯖꯤꯟꯅꯕ ꯇꯧꯔꯁꯤ. ꯍꯣꯏ ꯇꯥꯗ, ꯅꯆꯜ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ. ꯇꯥꯗ ꯍꯣꯏꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯂꯕꯗꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯑꯃꯗꯤ ꯐꯪꯖꯔꯒꯅꯤ. ꯑꯋꯥꯕ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯅꯔꯒꯨꯝꯁꯤ. ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯅꯕ ꯈꯟꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯊꯥꯅꯤꯜꯒ ꯁꯅꯥꯅꯨꯒ ꯎꯅꯔꯝꯃꯤ. ꯇꯥ ꯊꯥꯅꯤꯜ, ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯄꯣꯛꯁꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯇꯥ ꯊꯥꯅꯤꯜꯒꯤ ꯂꯃꯟ ꯑꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯒꯅꯤ? ꯑꯩꯒꯤꯗꯤ ꯅꯍꯥꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯁꯦ ꯃꯁꯤꯅ ꯏꯄꯦꯟꯗ ꯄꯦꯟꯖꯔꯦ. ꯇꯥ ꯊꯥꯅꯤꯜ, ꯈꯣꯡꯐꯝ ꯁꯣꯏꯔꯕꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯩꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ. ꯁꯅꯥꯅꯨ ꯑꯃꯗꯤ ꯊꯥꯅꯤꯜꯒꯤ ꯂꯨꯍꯣꯡꯕꯁꯨ ꯅꯛꯁꯤꯜꯂꯛꯂꯦ. ꯁꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯁꯅꯥꯅꯨꯒꯤ ꯂꯨꯍꯣꯡꯕꯗ ꯏꯟꯅꯅꯕ ꯐꯤ ꯂꯧꯕ ꯑꯋꯥꯡ ꯈꯨꯟꯅꯣꯗꯒꯤ ꯂꯧꯕ ꯂꯥꯛꯂꯝꯃꯤ. ꯃꯇꯥꯡ ꯆꯥꯅ ꯕꯤꯂꯥꯁꯤꯅꯤꯒ ꯊꯦꯡꯅꯔꯝꯃꯤ. ꯁꯈꯤ, ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯏꯆꯦ, ꯐꯤ ꯂꯧꯕ ꯂꯥꯛꯑꯝꯕꯅꯤ ꯂꯨꯍꯣꯡꯕ ꯑꯃꯗ ꯏꯟꯅꯅꯕ. ꯀꯅꯥ ꯂꯨꯍꯣꯡꯗꯣꯔꯒꯦ? ꯅꯆꯥꯅꯨꯄꯥ ꯁꯪꯕ꯭ꯔꯩꯗꯨꯕꯨ ꯂꯨꯍꯣꯡꯗꯣꯔꯕꯣ? ꯅꯠꯇꯦꯗ ꯏꯆꯦ, ꯏꯆꯥ ꯁꯅꯥꯅꯨꯗꯨ ꯂꯨꯍꯣꯡꯗꯧꯔꯦ. ꯅꯨꯄꯥ ꯃꯌꯨꯝꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ರೆ. ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯑꯒ ꯍꯣꯡꯒꯗꯧꯔꯤꯕꯅꯤ. ꯄꯨꯛꯆꯦꯜꯁꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ. ꯍꯪꯆꯤꯠꯁꯦ ꯁꯅꯥꯅꯨꯒꯤ ꯂꯨꯍꯣꯡꯕꯅꯤ. ꯑꯗꯨꯗ ꯏꯟꯅꯅꯕ ꯐꯤꯅꯤ. ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ. ꯕꯤꯂꯥꯁꯤꯅꯤ ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯪꯗꯨꯅ ꯂꯩꯕꯗꯨꯗ ꯁꯈꯤꯅ, ꯏꯆꯦ, ꯇꯥꯗ꯭ꯔꯕꯔꯣ? ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯆꯠꯈꯤꯔꯝꯃꯤ. ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯤ ꯉꯁꯤ ꯕꯤꯂꯥꯁꯤꯅꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ. ꯁꯈꯤꯅ, ꯇꯁ, ꯀꯝꯗꯧꯏ? ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯕꯅꯤꯗꯅ. ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯃ ꯑꯃꯁꯨ ꯍꯧꯈꯤꯗꯨꯅ ꯁꯅꯥꯅꯨꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ.
ꯊꯣꯏꯕ ꯃꯥꯗꯤ ꯈꯪꯗꯕꯅ ꯁꯪꯕ꯭ꯔꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯅꯤ꯫ ꯈꯨꯟꯖꯤꯟ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯨꯍꯣꯡꯕꯒꯤ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗ ꯂꯩꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯁꯪꯕ꯭ꯔꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ "ꯏꯃꯥ, ꯂꯨꯍꯣꯡꯕ ꯆꯠꯇꯣꯏꯔꯣ? ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ ꯂꯩꯒꯦ? ꯈꯨꯟꯖꯤꯟꯗꯁꯨ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯍꯧꯏ." "ꯏꯆꯥ ꯁꯅꯥꯅꯨꯒꯤ ꯂꯨꯍꯣꯡꯕꯅꯤ, ꯑꯗꯨꯒꯤꯅꯤ ꯏꯃꯥꯅ ꯆꯠꯀꯦ ꯇꯧꯔꯤꯕꯁꯤ꯫ ꯅꯪꯕꯨ ꯀꯔꯤ ꯂꯩꯒꯦ? ꯅꯇꯥꯎꯒ ꯎꯅꯒꯦ ꯍꯥꯏꯕ꯭ꯔꯣ?" "ꯑꯧ ꯏꯃꯥ, ꯇꯟꯖꯥ ꯆꯥꯅ ꯁꯪꯕ꯭ꯔꯩꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯄꯅꯤ." "ꯑꯆꯧꯕ, ꯏꯃꯥ ꯆꯠꯂꯝꯃꯒꯦ, ꯀꯨꯏꯔꯛꯀꯅꯨꯀꯣ, ꯅꯆꯟꯒꯤ ꯗꯥꯟ ꯄꯤꯕꯗꯣ ꯑꯃꯨꯛ ꯅꯪꯉꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯈꯤ ꯆꯠꯈ꯭ꯔꯦ꯫ "ꯏꯇꯥꯎ, ꯀꯩ ꯂꯩꯔꯦ? ꯉꯁꯤꯁꯦ ꯁꯅꯥꯅꯨꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯂꯥ?" "ꯃꯥꯅꯤ, ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯅꯤ꯫ ꯃꯥꯁꯨ ꯋꯥꯕ ꯌꯥꯕ ꯋꯥꯔꯒ ꯃꯄꯨꯅ ꯎꯕꯤꯗꯨꯅ ꯃꯥꯒꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯒꯗꯧꯔꯤ꯫ ꯑꯗꯣ ꯅꯪ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ? ꯑꯔꯨꯕ ꯋꯥꯔꯤ ꯑꯣꯏꯔꯗꯤ ꯀꯣꯟꯅ ꯁꯥꯔꯁꯤ, ꯉꯁꯤꯒꯤꯗꯤ ꯈꯤꯇꯪ ꯈꯨꯌꯧꯅꯒꯗꯕ ꯃꯥꯜꯂꯤ." "ꯏꯇꯥꯎ, ꯑꯩꯅ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯥꯟꯈꯤꯗꯕꯅꯤꯅ ꯑꯐꯕꯗ ꯑꯣꯏꯔꯤ꯫ ꯑꯐꯕꯗ ꯑꯣꯏꯁꯅꯨ, ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯛꯀꯦ." "ꯐꯔꯦꯁꯦ ꯏꯇꯥꯎ, ꯍꯧꯈ꯭ꯔꯕ ꯋꯥꯗꯣ ꯅꯤꯡꯁꯤꯡꯉꯨꯔꯅꯨ, ꯊꯦꯡꯁꯨ ꯊꯦꯡꯉꯤ, ꯑꯩ ꯆꯠꯂꯒꯦꯀꯣ ꯏꯇꯥꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯪꯕ꯭ꯔꯩꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕ ꯃꯊꯟꯇ ꯅꯤꯡꯉꯝꯗꯅ ꯂꯦꯞꯍꯧꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯁꯅꯥꯅꯨꯁꯨ ꯊꯥꯅꯤꯜꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯑꯁꯥꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯕꯤꯂꯥꯁꯤꯅꯤꯒꯤ ꯏꯃꯨꯡꯗꯤ ꯃꯆꯥ ꯃꯃꯧ ꯑꯅꯤꯒꯤ ꯌꯥꯅꯗꯕꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯠꯅ ꯆꯩꯅꯕ ꯃꯔꯛ ꯑꯗꯨꯗ ꯃꯄꯨꯟꯁꯤ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ꯫